Connect News Media Tabiriba Singbutaram Okchari. Megi Tang Tarataruk to Phone Kiba Media Report Indian Forcing na Myanmar da leba Maite Group Singda Lan Haunaba Kuki Militant Singda Mateng Tawi Amadi Kuki Singbu Indian Security Forcing na Naga Singi Mayokta Ikeng Tabalan from Gidamakta Frontal Force Oina Sine Haiba NSCN-IM gi statement adugi Paokhum Oina KNO amadi KNA-B gi Maikei dagi press statement ama thorakli statement asida hairi siriba maral asi yumfam yaodabani amadi KNA-B gi image amadi political image bu thihanabagi pandamda siba maralni haikhi statement asina makha taraduna People Liberation Army PLA gi thadokhraba cam dagi phangba camera amada video clip ama phangki masida PLA gi military uniform serpa member amana PLA da powerful weapon pirakpagi damak CM Biren bu thagat paphongdokhi masina mayek sengna khangmangami madudi maitei militant sing border town sing da leiba Myanmar army camp sing da illegal changjafam piri amadi democracy bu support toba movement bu namthanana ba makhoi bu sinari masigi mahutta Myanmar army Manipuri ning tambagi damak Bharat ki mayokta lan haunana ba maitei militant sing gi mateng pangi KNO KNA-B Masi amo hanna khangan ba pami madudi aikhoi National Unity Government NUG gi makhada Myanmar pumbada leba ethnic nationality pumba yawba amadi democratic form of government bu restore tobagi pandamga loinana military regime gi mayokta lan hauriba alliance army gi saruk amani aikhoi are pathajabaga loinana aikhoi gi stand the lepli madudi aikhoi thuna mai pakani Myanmar da democracy gi damak aikhoi gi stand ethnicity the base oide purely democratic ideology the base oi KNO KNA-B na thogle bachirol asina makhata na hairi madudi Myanmar pumba democracy ki damak khongkhang chairi aikhoi prithvi ki khwaidi ki chawba democratic nation Bharat ki mi singda asa thammi amadi appeal tawri madudi Myanmar ki mi singbu angam mateng pibiu aikhoi maru oina NSCN amadi maite militant animakta appeal tawri madudi makhoi Myanmar gi supnam sasan military regime ka punduna lan thengnaba khudakta lepkadabani adubu karigumba NSCN amadi PLA na military regime gi makhata na site loba amadi victim oiba leptrabadi makhoi KNA-B amadi Democratic Alliance Army bu maral piroidabani amadi pen na masagi laibaku yajagadabani statement asina makhata aduna hairi anti democratic oiba maite militant singbu support tobagi mataida aduga makhoi gi khutta Manipur gi naga civilian kaya Imphal the victim oikiba adugi mayokta NSCN na kholaw lawpham thoi amadi makhoi gi upai leitraba mi sing Imphal Valley da maitei mob na target tawriba asigi mateng pangpham thoi fellow Christian oina aikhoi NSCN bu makhoi gi political move amadi activity singda makhoi gi organization gi phajaba theme Nagaland for Christ bu kaudana baning singhali KNO KNA-B gi Information Secretary Francis Kuki na thadokpa press statement asida maitei athoba lanmi singda chauna maral sibata natana Manipur lenga ka makhoi ga mari leinabagi chaurba maral siri aduga maitei singna democracy gi mayokta leiba aduga makhoina democracy gi supporter oina udli adubu Kuki sing kaya yamna democratic oi haiba thodok sing asidagi khangba yai democracy the thazaba mi singna karamna Bharat pu thugaiba pamba Khalistani singa samnaduna makoidigi support lauri democracy the support toraga karigi SP office mai thari tricolor chingthari democracy the thazaba mi singna karigi forest office mai thari Manipur lenga asi democracy ki saruk ama natabra elected CM amada public platform da chaiba asi karamba democratic ethics no Kuki singna public property mangan ta aliba mayam asi karamba makhalgi fundamental duty singno KNA-B na Myanmar da pure democratic ideology ki stand lauri aduga Manipur dana karigi democratic ideology khungaunari aduga largest democratic nation India dagi mateng suniri India haibasida Manipur di yaudabra KNO KNA-B na makhoi gi ideology bu wangna thangali aduga atopasingi ideology bu na karisu leitana hanthana khali aina khanbana loina chumi aikhoi gi lambida kana amata yelakano haiba makhoi gi wakhalon asi oithoktabani pro lairabadi konsu leifam thoi karamba side na mai pakani haibadudi matamna porokani makhoi na lepangam loi aduga laibak haibasidi mioi natraga group amata gi nate mioi amadi group pumbagini
Kanana kari laibak phangani haibasi KNA-B na sinmangam loi. Aduga Nagasing kari na phai natraga phatte haiba makhoi munna khangi. NSCN na kari taugani karamba site logani haibasi Nagasing gi choice ni. KNO gi suggestion na choose tawba yaroi. Masagi masak khangjadaba singna indigenous singda pauktak su piri. Video sidang asigi di matang asoi fawbadang thagasari.